GDSC teamna ngasi 𝗧𝗪𝗏 𝗕ph𝗀 𝗕ph𝗀 social media page asi cookie gi makutagi recovery tawba ngamkhre hairi 𝗧𝗪𝗏 page ani amuk hana hanagi fibam da lehanba ngamba mioi singda lupa lising manga pigeni haina lauthokiba laikhraba matung ngarang nahan page ani edu recovery tawba ngamkhibani 𝗧𝗪𝗏 tana hai GDSC na handak thokliba maitai amadi cookie gi lan asida lauriba thodang relief camp kaya da chatuna mateng pangliba asi thagatningai ni loinana mahaki page ani asi recovery tawbada chauna mateng pangbibagi damak thagatpa phongdoki Set of the face and near the Matanga, a little Marina, GDS, team. Sinakoina. Karimba, Governor of Tarawali, place among impulse Manamana, the work, Hagatai. He and Hanilog took people to Nahan Mamang, the Kogi, 𝗧𝗪𝗏 the cover to Hans Pibiram, and a shim shot book in hand, book with cover, Amuk Tobi, typing bells, going Facebook page. 𝗵𝗶𝗿𝗆 𝗵 𝗵𝗆 GDS team namuk tukun palsi mga kusinaba lakili sige namuk tasu GDS sige akoi team ani ne target seri alu kan sulai daba daptabo kambi rakpa hena lumna lobi bigi namuk tasu ai na akoi type ni site ani ne su amuk hana target sama phongtok seri